All Manipur United Clubs Organization AMUCO AMADI THANGMEIBAND United Club TUC ANINA KHUTSAMNADUNA KUMJA LISING AMAGA CHANIPAN MARIFUTARAMATHOIGI April 20 KHONGJOMGI LANPHAMDA MAREIBAKIDAMAK THAWAI THAKHRABA ATHOUBA PAONA BRAJABASHIGI MEETAMDA HEIKAT-LEIKAT TAMBAGA LOINANA LANPHAM ADUDA MAREIBAKIDAMAK Thouna Leina Lanthengnakhiba Lanmee Khudingmakpu Ikaikhumnaba AMADI Ningsingbagi Thouram Pangthokkhre THANGMEIBAND Cheirau Chingda Leiba PAONA BRAJABASHIGI MEETAMDA HEIKAT-LEIKAT TAMDUNA PAंगथokkhꯤꯕ Thouram aduda Manipur gi MAIRAPAIBI gi luchingbi Mahairoi Loop gi luchingba organization gi luchingbasing amadi miyamna saruk yakhi Thouram aduga mari leinana AMUCO gi president Phairuijam Nando Luang hai KUMJA lising amaga chanipan mari futara mathoi gi khongjomda mapungoi ba LANPHAM moiraga soknakhiba lan amadi madugi mamangda soknakhiba lan kayada maitai singi matik mathongna adu yumlona balaiba kaya gi mamangda utpa ngamlibadu maitai lan mi singna Thaksi khasi khangna iraipak ifurup haibasidagi ahenba amata leite haiba wakhalonda Lanthengnakhiba nani maitai singna lan chatpa matamda lan gi lalong ningthina khangbana chahi cha kaya pikhraba manipurna maningtamna haina humna panduna lakhibani mareibak kannaba LANPHAM khudingmakta matam dugi leibak ki ningthau amadi angamathau kaya na mangjal thaduna makhoigi lanmi singbu ningthina chikhon naw khonduna Lanthengnakhiba iramda manipur asi chahi cha kaya yeknabana thugaiba ngamdana lakhibani haibasi ngasigi manipur gi lengakpasingna ningsingba kanagani Housing Manipur Thugainaba Landarakliba si maithiba pinabagi damak aikhoina thaksi khasi tawgadaba tawroidaba khangna isada napal yaudana manglomda changsinba change pairiba khutlai adu I maselda onsinaba natte haibasi ningsingduna aikhoina tawriba thabak asi phajaba puwari amagi lamaida ihaugadoribani haibasi matam pombada ningsingminasi chahi taret khundakpagi matam amadi khongjom langi matamda maite lanmi singna hiram kayada pendaba laikhrabasu I masel onsinabagi tangkak adumadi kalaga chatkhibani Lanmee sing aduna yeknaba adutabu mayek sengna uraga Lanthengnakhiba madumakna miyamna adungai gi athouba singdubu chahi khudingi HEIKAT-LEIKAT tamduna Ikaikhumnaba ulibani karigumba Manipur gi Lanmee sing aduna matam aduda makhoida laikhiba pendaba sing aduna maramoiraga I maselda onsinlamlabadi makhoigi mafam puwari gi lamaida amambo oina natraga musi oina leigani haina sumahangna makhatakhi Manipur gi apun masaktam ngangna bhona mata angam mathawriba langakpai oriba MLA minister sing chi se Manipur ngangna bagi damakta masana akoi go LANPHAM kya da saruk ya basangi LANPHAM kya da akoi Manipur ngangna ba hona riba akoi gi lami sing kun ngapom yamda thongna pi basangi habisi masu hajiningi aduna akoi ipai pu sing thambiramba wakhalon liklam thongna ling yeldagi para ama tambai badong ngasigi senglaba nimit khongjom gi nimit asi akoi gi khongjom menai khangnaba dugumba akoi gi April kulum do sidagi akoi tamaro si haiba akoi mayam